situation sida ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯄꯨꯟꯒꯗꯒꯦ ꯍꯥꯏꯕꯗꯤ ꯄꯨꯊꯣꯛꯇꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯗ ꯄꯨꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯍꯥꯏꯗꯕ ꯁꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯄꯨꯟꯁꯤ ꯗꯦꯜꯂꯤ ꯆꯠꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯤ ꯑꯗꯨ ꯆꯠꯁꯤ ꯑꯗꯨꯗ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯔꯀꯥꯔꯅ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯌꯥꯔꯒꯗꯤ ꯇꯧ ꯍꯥꯏꯕꯅꯤ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯇꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯑꯗꯨꯝꯕ ꯄꯨꯔꯒꯥꯎ ꯆꯪꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯥꯏꯒꯗ꯭ꯔꯥ MLA ꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯣꯝꯗꯒꯤ ꯅꯣꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯕꯁꯤ MLA ꯑꯌꯥꯝꯕꯒꯤ ꯃꯌꯨꯝ ꯃꯀꯩꯗ ꯍꯣꯏ ꯃꯌꯨꯝ ꯃꯀꯩꯗ ꯂꯨꯠꯄꯥꯠ ꯇꯧꯕ ꯌꯥꯎꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯏꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯃꯤꯌꯥꯝꯅ ꯁꯥꯎꯔꯛꯄꯗꯒꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯆꯣꯔꯤꯠ ꯑꯁꯤ ꯆꯨꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯁꯥꯎꯔꯛꯇꯅ ꯃꯌꯨꯝ ꯃꯀꯩꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯄꯪꯕ ꯁꯥꯁꯣꯟ ꯂꯩꯔꯕ ꯑꯄꯪꯕ ꯁꯥꯁꯣꯟ ꯂꯩꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯁꯥꯁꯣꯟ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯏꯔꯅꯤ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ NRK ꯂꯥꯛꯑꯦ ꯀꯦꯍꯥꯎꯁ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯦꯕ ꯃꯣꯞ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯕ ꯁꯔꯀꯥꯔꯅ ꯇꯧꯍꯟꯕꯅꯦꯕ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯑꯁꯣꯟꯕ ꯁꯔꯀꯥꯔ ꯊꯕꯛ ꯍꯩꯇꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯂꯥꯛꯄꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯂꯥꯛꯑꯀꯥꯟꯗ ꯀꯥ ꯍꯦꯟꯕ ꯁꯥꯖꯠ ꯆꯠꯂꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯊꯣꯛꯍꯜꯂꯤꯕꯁꯦ ꯁꯔꯀꯥꯔꯅ ꯃꯊꯧ ꯍꯦꯛ ꯇꯧꯕꯗ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯅ ꯃꯊꯧ ꯍꯦꯛ ꯇꯧꯕꯗ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯟꯅꯔꯒ ꯃꯤꯌꯥꯝꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤ ꯑꯁꯤꯗ ꯑꯃꯨꯛꯀ ꯂꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯄꯩꯁꯥ ꯄꯤꯔꯒ ꯚꯣꯠ ꯄꯤꯗꯅ ꯇꯧꯔꯒ ꯃꯥꯒꯤ ꯈꯨꯠꯈꯥꯎꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ MLA ꯇꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯣꯛꯑꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯣꯛꯑꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ MLAꯅ ꯐꯥꯁꯇ ꯇꯣꯛꯍꯟꯒꯅꯤ ꯁꯤꯒꯨꯝꯕ ꯐꯥꯒꯤ ꯐꯔꯪ ꯃꯥꯟꯕ ꯈꯔ ꯁꯣ ꯀꯣꯜ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯈꯔ ꯌꯥꯎꯏ ꯑꯁꯤ ꯆꯨꯝꯗꯦ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯗ ꯍꯟꯊꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯔꯕ ꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯐ꯭ꯌꯨ ꯇꯧꯔꯒ ꯏꯍꯧ ꯅꯝꯊꯒꯅꯦꯅ ꯈꯟꯕꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯗꯤ ꯂꯥꯟꯒꯅꯦꯅ ꯈꯜꯂꯤ ꯀꯔꯐ꯭ꯌꯨ ꯇꯧꯔꯒ ꯏꯍꯧ ꯅꯝꯊꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏ 2001ꯒꯤ June 18ꯗꯣ ꯀꯔꯐ꯭ꯌꯨ ꯂꯩꯕꯗꯒꯤ ꯏꯍꯧꯗꯣ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯣꯏꯕ ꯀꯔꯐ꯭ꯌꯨ ꯂꯩꯕ ꯑꯗꯨꯅ ꯏꯍꯧꯗꯨ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯏꯍꯧꯁꯦ ꯊꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯐ꯭ꯌꯨ ꯇꯧꯕꯁꯤꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯁꯤꯃ ꯑꯗꯨꯅ ꯀꯔꯐ꯭ꯌꯨꯁꯦ ꯏꯃꯤꯗꯤꯌꯦꯠꯂꯤ ꯍꯥꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯇ ꯑꯆꯧꯕ ꯈꯣꯡꯒꯥꯎꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯑꯅꯤꯁꯨꯕꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕ ꯍꯣꯏ ꯕ꯭ꯔꯣꯗꯕꯦꯟꯒꯤ ꯈꯔ ꯍꯥꯡꯉꯦꯕꯨꯗꯤ ꯍꯥꯏꯔꯦ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯁꯦ ꯃꯁꯤꯅ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯂꯥꯛꯏ ꯀꯩꯗꯧꯔꯦ ꯀꯣꯔꯠꯀꯤ ꯐꯪꯁꯟꯗ ꯑꯀꯥꯏꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯏꯂꯤꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯐꯥꯏꯂꯤꯡꯗ ꯑꯗꯒꯤ ꯕꯦꯡꯀꯤꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯗ ꯈꯣꯡꯒꯥꯎꯅꯕ ꯁꯔꯀꯥꯔꯒꯤ ꯏꯟꯀꯝ ꯍꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯒꯤ ꯏꯟꯀꯝ ꯑꯗꯨꯒ ꯂꯥꯏꯔꯕ ꯇꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯕꯦꯡꯀꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟꯗ ꯕꯦꯔꯥ ꯂꯩꯗꯧꯔꯤꯕꯅꯤ ꯑꯁꯤꯁꯨ ꯑꯆꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯑꯃ ꯑꯣꯏꯌꯦꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯁꯦ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯁꯤ ꯊꯤꯡꯉꯒ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯠꯇꯕꯗꯨꯗꯤ ꯐꯥꯒꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯀ꯭ꯔꯥꯏꯝ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯌꯨꯅꯤꯠ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯗꯨ ꯐꯥꯒꯗꯕꯅꯦꯕ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒ ꯀꯥꯟꯅꯕ ꯐꯪꯕꯒ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒ ꯃꯥꯡꯕꯅ ꯁꯔꯨꯛ 10 ꯑꯣꯏ ꯀꯥꯟꯅꯕꯅ 30% ꯑꯣꯏ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕ 10-20% ꯅꯠꯇꯅ ꯃꯥꯡꯕꯅ ꯍꯦꯜꯂꯦꯕ 70-80% ꯃꯥꯡꯉꯦꯕ